Thoubal district ki Manungchanna Leiriba Langmeithet da Khungang Ashigi Amatta Ngairaba schools OIRIBA Langmeithet upper primary school da TAMLIBA MAHEIROISINGI MAPA AMADI guardians SINGNA school Ashigi AWATPA OJASING HAPPIYU HAINA protest TOUKHRE protest aduda sarugya kiba school adugi SMDC gi member amasu OIRIBA maibam ibom chana phongdokibada school aduda housing class 1 dagi 8 fawba leidun upper primary gi thakta upgrade TOUKHRE adubu yamna laibak thibadi housing oja mari khaktamak school asida government na tharaktuna school asi chalairi school asida oja OIRIBA sing asina angang sing asibu takpi tambibagi maung asi aduki matik apenba oi oza ama oibiki chapchaba mathau adu pangthokli haina mama mapa singna khali adubu luribadi pre nursery dagi class 8 fawba leiriba school asida oja marine school asibu chalaiba haibasi oithoktabani mari lenaba department na su khangbiduna awatpa oja thabira u haiba wafam thamki ngasigi protest aduda oja yaudana karamna mahai tamgani lenga ke school fagat hansi thabakta onthokpiu education OJASING awatpa lei aduna mari leinaba education gi department gi leader singna Langmeithet upper primary school gi awatpa OJASING se athu matam thabirnaba kayara khan hajakre aduga amuka jining jari madudi 2026 asigi anoba session hobunanga awatpa OJASING se thabiyu haidana parents sing amusung guardian sing ni mafamdagi hajari Langmeithet lamdama se semilonda aduki matik tuaba aduga aduki matik suno masaba hentu mauta hingba lamdamne aduga lamdam asida atopa private school amatta silaite lamdam asida government school sima khakta leibana marum oreaga parents sing se macha singbu mahi masing tamhaningbagi mayaina warabusu oja walabusu mafam masida angang singje tharaga mahi masing tamhanbani adubu OJASING gi awatpa leibana marum oraga parents sing da yamna nungaitaba amalai aduga loinana government school phagaran siharabade OJASING awatpa je thabiraktuna Langmeithet upper primary school gi oja awatpa se mapung phana pibi nabagi damakta mari lenba department gi leader sing damka jining singjari mari yam wana OJASING je maintain tawbuda yam ware kamaina tawrongadagi habadu mayam su adum khangbiramani tuition tawbagi type ta ngang je minute 10 kun side amdana class ama side amdana class ama tawraga tae yam wana leire duma si puna makse koknabagi dama mari leinaba department na munna yengsinbiraga awatpa oja se matam chana thabiro mamangdagi ju haiba yabazu hairaga laabani tharake di dum haisu thabirakte ado handaki chahi anoba session je nangnanaba thabiraga akoigi khungang thotharaba je yamna wai angang sing school like tamba chatnaba honabada akoigi kai hai tare lamje mafam jadabani na charangpa romda thoju lapi sengmai romda thoju yam lapi yam wai angang sing je semilon ju yam wabani na ben